Manipur ki miyam puno koi khoram jari marwaina yum kai lai judaba awana khanga ga laiba mayam gi ngai ba pauni aina mayam da tamjagadur bisi Honorable Prime Minister gi adugumba Pradhan Mantri Awas Yojana Urban mahut ki makhada lai ba sigi makhada sigi phawbada Honorable Prime Minister Narendra Modi ji gi makhada Manipur da pirekriba yum sagan na gi sanction si punna yum lising yang khaini pan ga satret ka nifumapan gi sure khwaidagi nungai badi nung yum lising manga ga changa ga ahungi aya pirakpa masidani aina Manipur gi miyam da maruina yum khai lejidrabi nong yuruga leibi ado mingona tanga leibi sinina mayam da masigi nungai ba pausi pijabani sagadoriba laiba yumsi lising mangaga changaga ahum sanction tawrei sigi manungda Imphal Municipality Corporation na konba mafamda yum lising ahumga chamaga nifumathoi yauri aduga maya Imphal Municipality na konba council na konba jagada yum lising amaga chatruka nifunithoi yauri aduga Yairipok Municipal Council na konba mafamda yum chatruka marifu punna yum lising mangaga chahumga ahumsi nauna sanction tawbirapani masigi apunba senfam lakadoribasi 82 crore 54 lakhs ne ekoi masigi sanction tawbiraise aduna hujik phawbada punna out of sigi 58,749 yum sigi manungda sanction tarapasi manungda koi hujik yum lising kuntraun doiga sani ga taret amadi ekoi approve torkna progress leire aduga construction sabal loirabuna yum lising mari ga chama ga suna nipan ne amna sugumba Honorable Prime Minister Narendra Modi ji gi PMAYU urban si Modi ji na mana launch tawri si yam kupna leiriba urban oiraga su urban gi manung da awaba sininaw ima isa kaya leiba si urakan da mana urban gi da leiriba mayam si su yum sawa gi saru thungudabani haina adu paikalakiba Pradhan Mantri Awas Yojana urban gi scheme amani Pradhan Mantri ji na hariba thabak sing asi masi yum sabadu khakta taba yam nungai di aikhoi da yum leijadaba ingon da yum ama leibagi paka yum ama da ai leibagi madugi pride madugi nungai jabadu imung manung da fawhanba security piba adugi damak tuni Honorable Prime Minister gi aduna imasimba asuk chawba yamba scheme ama Manipur da Honorable Prime Minister na sanction tawbiraktana ayaba pibiraktana tawbasigi damakta ai Honorable Prime Minister Narendra Modi ji bu amadi hariba urban affairs bu yengiba Honorable Minister Hardip Singh Puri bu ai maikai dagi aduga sarkar gi maikai dagi aduga Manipur miyam gi maikai dagi hanana thagasari haina ai mayam na masi tamjaba